Phougakcao Ikhai Sekmai Leimakhong Gamnom Sarpermeina Litany and Shung Senapati Police Station Singi Officer in Charge Sing SHINDOK DGP Manipur nangarang thokpa order amada Manipur Police Department ki Inspector Women Inspector Officer Humfu Taruk ki Fam Sing Hongdo Hongjin Tauhanbada Lan Asigi Manungda Thohaningda ba Thaudok Sing Thokiba Mafam Singbu Konchinba Police Station Kharagi Officer in Charge Sing SHINDOK Sinjin Taukre Order Asida Punna Officer Humdraga Humdoigi Transfer ATS D ATS yauna anauba posting sing pibagi matungda tha asigi taramathoida Leimakhong chimangda maitegi yum taruk mai thakiba mafam konsinba Sekmai PS ki OC Maimom Jitena Thobal Dam PS ki OC oiragani Senapati PS ki OC Negolian Kivgena IUC AW Chorchanpu chahi sigi February gi nipandagi haurakhiba kuki amasung nagagi Khana China Badagi, Makha Sangtharakiba Mafambu Konsinba Litany PS ki OC LN Taijingna Kakching PS ki OC Cookie Terrorist Singna Bomb Pokhai Halakpa Amasung Nomai Kapsilakpa Thaudok Sing Toina Tholakiba Mafam Sing Konsinna ba Phougakcao Ikhai PS OC na Nongthombam Samsan na Manipur Police Training Center da Lairagani Aduga Gamnom Sarpermeina PS ki OC Thangpu ki Gena Karcho Champuda transfer Taukibaga Loinana Leimakhong PS ki OC Paukhangmang Haksingna CID Security da transfer Taure Hairi